Chairauba numita chahi khudingi miyamna kanariba thangmaibanda leiba chairausing kumsi sahi asigi oinadi chingkabagi thabak athingba thamle hairi athingba si thangmaiban United Club na thamkhibani wafam masing asi chairau chingda Tom TV ga akhanana unaba mada TUC ki President Pratap Laisangthemna phongdorakibani mahangna makha taraduna hai COVID-19 pandemic ki second wave lakpaga iroinana laichat asidagi ngakthoknaba thabak thorang kya lokhatuna leiringai chairakta ngasi yamlaba miyamna chairau chingkaba laknaki adumapu laichat asidagi ngakthoknaba hotnabada mi yamna tindanaba thorang amoina athingba si thamkhibani thangmaibangi akoibada COVID-19 positive oiba kaya amasu yauribani hairi ayuk anganbada haikat laikat tamba lakpa miyoi sing natana makhatana numit yungba matungda ching kaba lakpa sing kahankide hayeng su miyamna ching asida kaba lakpada athingba leiba maramna miyamna lakpidana ba appeal tawrakli COVID की हुजी याम चिन कनबा पैंडेमिक अखोई की इंडिया दा जाति हेंगलकपा अदु मणिपुर दसु हेंगले अदु अखोई थाइमन जु हुजी यावरे अदु मरम मोरकांदा अखोई चेराव चिंग काबसे हुजी अखोइना कंट्रोल तौब ngamdre अखोई की एसओपी ngak ngamdre मरम मदुना असु याम मियाम जे अखोइना करेनि लाक्सन मंगमोइदो मरमना हयेंग ngasi गिजु अथिंग थमे अदुगा हयेंग तारिक 13 की अखोई चेराव बसे मयाम काबिलक्तनबा नोलुना निक्सिंग जरी मयाम कोविड तगी सेक्शन मिनसी अदुना अखोई कोविड की कंट्रोल तौनबगी नोते थाइमन यूनाइटेड क्लब ना थिंगजन जबनी मसिदैसिदा अखोई वारोब तौविदनबा मियाम दा अपील तौजरे सजीबु नोमपान बचेराव हाइबसी अखोई खुदिमकिदे मणिपुर दा लेरिबा मणिपुरी सिंगिदमक्तदे ख्वाइदगी चावबा चाही हौबा नुमित ख्वाइदगी हेन इंपोर्टेंट ओबा नुमित अमा खंगने अदुबु लाक्लिबा कोविड-19 की सेकंड वेव सिना मरम ओइराकांदा अखोई चेरावबा फेस्टिवल असगी अचौबु सरुग अमा ओइरिबा चिंकाबगी थौरमसी अथिंगबा कया अमा लाक्ले SOP ngak अखोई मफम सिदा लोइनमक ngakhan mangamdabani na mafam sida athing basing se lakle hiramasi matang da paudom jariba camera person chingkhai ga loina na Onal Samandram Times of Manipur News thangmaiban